Hello Manipur tabiriba singbu ahanba maktada taram nokchari ngasi si irai numit oibana haksel gi live phone in program thamjai ngasi gi lokachari ba hiramsi hojikta su ningsing jakibani na tadaba amadi masidagi ngakthoknaba pambai sing kari kari no haibudugi matangdani hiramsi gi matangda hojik studio da lengchindana lebire Babina Hospital gi consultant ENT specialist aduga hana Jain Hospital gi Department of ENT da former कोई हेड ओइन पुबिरमी सीनियर कोई ENT कंसल्टेंट ओइन सुले बिरमी डॉक्टर नचिल्लब मतम काइथोपिदुना लेंबिरकपगी दमक थागत चरी तराम नचरी ngasi thorum sida miyamna lengchin biriba doctor dagi na tadabaga mari leinaba wafum sing khangbinabagi damakta ahanbada telephone number se muktang note tokshin bigani hairiba number sida dial to biraklaga lengchin biriba doctor dagi na tadabasi karino kari dagi oirakpano kamdongna layengga dagi haibana chingba sing hangbirakpa khangbiringba sing hangbirakpa yagani ningsingjarke 936232778 amuktanga ningsingjage 936232778 hairibasida dial to biraklaga thorumsida saruk yabiba amadi na tado mari leinabo sing hangbirakpa yaragani hogdokchabasidi doctor hearing loss koigi na tabagi kenosi mangtharakpa ma adagi tadaba ma aduna deafness na tadabagi thawongsi karino hearing loss aisi karino ta takpio na tadaba se akoina tanariba sound sigi volume amadi tone haibati frequency mayam sing sigi marakta asoiba chontharakpa yawani miyoibada tanariba akoigi frequency si 250 dagina 8000 bhawa adum lai aduga volume jina koina decibel laina khangnai maduna 0 to 120 bhawji adum lai adu tanariba range di 0 to 10 bhawji gi manungda normal oina adum tanai ko masidai handaraga na koigi na tadabagi degree ji chummola kadoine Hoy, hujiki doctor na takbi kibaduna kara technical loiba figure sing takbire aduga koina na tade haibase angangda ahanda miyai oiba singda kamdona na tadabagi thongsi thoino aduga na tadri si kamaina khangadage maruina angangda yam thokalami hanati ko hanati imung amada na konglai kun tawa amamam mi angang amamam di choidraba matam chahi yangkai muki akoi na angang ngai matam ch ada ngai ki mama mapa singji health awareness oiba hengalakpa matam ki doctor singi training apaba training hengalakpa maruina hidak langthaki apaba quality lakpachina machigi machingche yamna handagare hoyekti adubu adum periphery da adum thoi laikun haiba matang chi yamna common oiba khradang ai panjage laikun chi da koigi thoi ba angang chingda horei ba si maru oina allergy dagi thoan bani angang chingda allergy pokpa ingba motpa hygienic oidaba pochai chachan ba khochan ba mayam sidagi ma de lok thongba koigi khanau gi mathak akoina upper respiratory tract infection hai matek si sida infect tawraga ahan bada naton khanau gi tawramaga madudagi akoigi naton ki manung akoigi matungda aduga khanau gi na mathakta na konga samna batib amle station tib an madugi opening amle opening sida magi laina je chandok kharga na kong kakatkiba na aduga middle ear cavity to yokchalakba yokchalaga drum sida moji soale aduga pokhai hale drum se adagi mahi chendare sugumba makhanje hanjan thogla aga di drum se lauthok khidana aje taba yara roi taba da wala ani aduga maji akoigi laikhul leiba haina adum khanarane andagi hello phone ko number la doctor sinta takbiyo tajare mingle phone takbiyo tajare ba ai che number khujing tiding digi hawai ba mi boto ba takbiyo hangjaning digo ima pungung digi na tarak tabga ama aduga kadungi ahano wadhlak bagi
na taraktabagi matagi matanga di tampil mo akoina nakung na hagadi sa tin na pot pa machin madu na pot pa machigi matang ni oi halapay yabagi problem machigi matang antal tampil mo ba funny tapiyo doctor hujik habigi bato kainondagi anganga ahalga tadaba na mama pongnungdagi torokpa mani machi karamna tawrino chumi mama pongnungdagi akoigi kanjanitel demnesana makal yamna thokna na tadaba chida paulakpa yawi angangsingchi makoisingchi ihanan bada hek pokpaga akoigi khulai amagi mapana test tawnai OAE na aduga khange maje adudagi de maje karamna manage tawgadagi haibadu ai mathang mo hajarake aduga chamna akoina ahobo makhol ama pisalaga jo angang khangba khotpa tawrisi adum tai haina lobo yare khangdragana taati haina lobo chu yare sina chamchamba ni machi khangnana bani akoina startle reflex kawe hujikan di angang se hospital da maruina unabasing sidi angang si poglakpada angang mana tai dade je test to bibagi amasu taw are hujiki OAE sini auto acoustic emission 마치나 강가가 까리곰바 앙앙치나 잡칼락버기 마통이나 뒤에서 마칸 따오라가 마사기 컨덕션기 파트 속바 하이디 드럼곰바 드럼기 마농 마통들 레이바 오시컬스 서로 마차 생기 속바 쳔독 쳔진 야가다 보고라디 파레 나트라가 마기 이너리아 코클리아 오더기 마기 트레 마얌 칭지 Karikumba chokpa khotpa lairagadi madudi treatment si warani. Hello, phone call. Hello, good morning sir. Good morning, takpiyo. Sorry, iram se awan kai tegi action jiten sir. Takpiyo jiten. Sir huji explain budi habi re do. Akoi angang sing si sahi pen abab haja bata. Ado ai isa ni pi se kuji naam amana ta da sa. Ado naam amana ta ba. Akoi lek thang ba sai se. Kai makan da khai tang he तादो को तो जावे अदु मछिगी कोजेसे मछिगी हौरफम अदुगा मछि अखोइना कोइ डॉक्टर दबुदी होय तत्पसु यावे अदु मथनदा खरा लेरगा हे फरपसु यावे मछिगी ओथोपु याबसे अदुगा अखोइगी गुलीगुम्बा इदा लांखा खरा तोइने सिजिनबा मियोइसिंगसे अखोइगी ना ताबगी चांगसे वाली अखोइगी गुली हिदा लांखा खरा सिनरको सिंगसे अखोइगी मनासिंगी देशनली हाइबगी chumi system am so hekta je ma se kada phopo sum bage ha to expert e kan khangani sa pani ahan bagi sina sahi tara kitang hela bai chan hui angangi oiga yek gi tab gi chang se manade hai ba adu di mana tarak paso mu yawi hairi adu na masiti akoi ki test tawraga doctor de yenga ka karam na go hela ibano haido adu manung thangba akoi ki sensory hearing loss ki part napdem ne saibado adu madi woiraro kaigino da madudi adum progressive oina chakra da bane hoi tari sinadi nerve di sokte aduga marakta magi ihan hana akoina yengba yari se na kong makon da wax na punjan bara napthi gumba lebra sound changba ngamda ba dagi drum gi condition amung yengani drum 어떻게 마기 오시쿨러 무브먼트 마얌 생기 기행아가 가리데 쳔독보 야기 아두가 차운치 방내나 보기다 마루워리바 거기 마차기 이스테션 튜브도 호이 마두기 방천 감다우리 마두기 낙나보다 레리바 파츠ing 거기 나톤기 만웅탕바 어떻게 카나우기 마탁탕바 안내조 페링젤 에리아 kariya soibal lai natwan ki kariya soibal lai tonsil lai bra khotpara vocal cord ki kariya soibal lai haiba singba mayam si loina yeng tho duga lai bufabadi hujiki naptum di soktram ni na yeng bada mai pakani hai mai pakani hoy adagi amana ani su wahang da hidak akan ba thabase masi mayam nasu dum khar ngang nei masi bu chumbra hidak akan ba thabase loina makti tawdre aduga hujiki ototoxic drugs kawe komoja hanadi yam tawrami kaino de hidang makhal jingi laitrimni na mangon da depend ekta tawba samna harda jenta majin audagi akoki koinain gaina malaria gi adu hujikti chakhola ko gi matungi na moji phatre khangamni atai synthesis
synthesize ꯇꯧꯔꯒꯀꯣ ꯑꯅꯧꯕ non octotoxic ꯑꯣꯏꯕ ꯍꯤꯗꯥꯛ ꯌꯥꯝꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯍꯤꯗꯥꯛ ꯑꯀꯟꯕ ꯊꯥꯔꯒ ꯅꯥ ꯄꯪꯉꯤ ꯅꯥ ꯇꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯊꯣꯛꯑꯔꯣꯏ ꯍꯜꯂꯣ Hello, good morning, sir. ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯛꯄꯤꯌꯨ ꯁꯣꯝꯒꯤ ꯔꯦꯗꯤꯑꯣ ꯁꯦꯠꯇꯨ ꯈꯤꯇꯪ ꯊꯥꯞꯇꯣꯛꯄꯤꯌꯣ ꯏꯁꯥꯗꯒꯤ ꯐꯤꯗꯕꯦꯛ ꯌꯥꯝ ꯇꯥꯕꯤꯔꯕ ꯁꯥ ꯇꯥꯖꯔꯦ ꯍꯥꯏꯕꯤꯔꯣ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯥ ꯄꯪꯕꯒꯤꯁꯦ ꯁꯥ ꯁ꯭ꯇꯦꯖꯁꯦ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯧꯔꯤꯉꯩꯗ ꯍꯤꯗꯥꯛ ꯒꯨꯂꯤꯅ ꯐꯕ꯭ꯔꯥ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯆꯪꯕ꯭ꯔꯥ ꯑꯗꯨꯇ ꯈꯪꯖꯅꯤꯡꯕ ꯍꯣꯏ ꯅꯥ ꯇꯥꯗꯕꯒꯤ ꯃꯈꯜꯁꯤ ꯂꯩꯕ꯭ꯔꯥ ꯃꯥꯒꯤ ꯇꯥꯡꯀꯛ ꯁ꯭ꯇꯦꯖꯦꯁ ꯂꯩꯕ꯭ꯔꯥ ꯇꯥꯛꯄꯤ ꯃꯈꯜꯗꯗꯤ ꯅꯥ ꯇꯥꯗꯕꯁꯦ 3 ꯂꯩꯌꯦ conductive deafness ꯍꯥꯏꯕ ꯑꯃꯒ mixed deafness ꯍꯥꯏꯕꯒ sensory neuron deafness ꯍꯥꯏꯕ ꯑꯃꯒ sensory neuron deafness siga conductive siga punjannaragani mix haise adum ado karamba makhanno aji thidoga sensory neuron akoigi conductive deafness tadi magi sound chakhidabagi magi lambi do kitang lairap tawre layeng base haibaji drum horachu hujikan drum phona re adum adagi ossicles da so ajo adum my bypass taunanaba means yam leire ko bypass tawga yogandoi neba amagi inner ear se aduga inner ear sokpasidi angang oringai da dinga chaigi wari du da mung lakjarage angang oringai da di masi 11 months ki yargai matungda mamangda kano tawraga detection tawraga maji implant ama happy hoba aduna mangonda hayeng taraga ngangbagi changche pharakadoriba taraga ngangbay na haisdi yam interesting oiba pot ama doctor ningsingjare angang na maron thoktri che akoina masigi tabaga miyoi tari siga miyoi bana ngangi siga anisi kari mari lena gemta takyo miyoi bana angang oringai dagi nganga ise ma tabadagini taba haidi mapana tambiba mayamna tambiba paba ayo mama ayo haraga loksanba targa loksanba ngaktade adagi lip reading ana mama gi mapa gi lengiba machinsi su yengaga su khara tawi adu ayambadi tabadagini adu tadragadi ngachagi lai su pharaba adai ngau pharaba vocal cord pharaba adagi chimban nungban yari yakhongi karimta asoiba leidaba ngang ngamiba ngangse adum ngangaroy tadraga ahoy phone call amtaga mung lokhachage hello ming lefam takpiro wahang hangbiu sare phone tawjare kasampatagi chongthami bayama takpiu ibayama sare khangje ningi se khoigi na ta daba singi dam ta khoigi mafam khuding makta kharada khoigi awareness piraga khoigi hearing aid pibagi matang se da ina khangje ningi sidi ma se kayam na tage ta da ge habisi yang pumna access hangba yamna nil khongdam famda access tau bagi mahutta khoigi kem masi yam langi dana sa desida access tau matamna masi ki chap chaba midugi na pangwa midugi magi kano se phangba ngambra masida tawai mota masagi atopa mafam ma haidi room mama gumada access to hunjaning bai tare aduga piri ba koi gi hearing aid che masi government na piri ba subsidy piri ba hearing aid che masi tarai bomi khudi makta masi loni abra kana bra aduga khara hena phaba makal gi company sing leiraga su takpiram moduga aroibada koi yumda kayumba thangudana angang singi mana kongda aro na tonda kayumba tilkang changaraga koigi yam pakhatna base masi yumda tawya ba na kongda changaraga na kai tawya ba na tonda changaraga tawya ba se simatang handakta so angang ama nga pe macharu bade sibi matang do district hospital do na phadana yengbiram magadi adum phagada bane do atopa imphal da ifa tawda matam do mangi bade sibane na parjana hainei ba aduna yumda tawya ba singi kitang takpiramo sa pani doctor dikabisi mafam se nihum sui ahan bagi akoigi health camp pangthokpa mafam sing sidisida na tadabagi test toba chathari thawong sigi matang kitang comment tobi masi aina aigi mod oina logebadadi
health camp da investigation tawriba woliba magi tadabagi chang audagi piriba hearing aid singchi quality khara handarani maramdi kagino haibada tadaba wonbagi machine chi soundproof room mana makhol atai mapangi atai amta changjal laktaba makhon da won ga daba makhon ne ado akoi ki subjective type of machine nina patient to ki respond to ni record taw to ri chi tai na targa ta ti ji mako thangal laga ado ma sai response yam pik na lakpa chau na ma tai na mako chi thanga ka da chi lang ba chi na taw ka ti nga sai report to lan daw ni ha jai ba doctor adu ama leire matu ta lan na reporting taw ma au ta ki hearing aid chi akoi gi akoi na aina pamjari badi karino da machida mayamna akoi na upo na upaga kanade machi chendam tinga to I nungai ti haiba gomba ama he akoi thengna che madu kari da gino haibada hearing aid chi magi ta ta bi chang ki phajana wolaga madu ki woliba charuk to da karamba disable karamba quality da so age karamba volume na kayam da so age ani chi akoi ki tab ki chang chi ani le je hajar ba ngasai ai hajar frequency hai bonga volume mai bonga frequency kaya marak ta kaya ho bo yaurage kaya nem dharak bo yaurage chi khangna ka ngasai ki magi pi ga tori ba hearing aid chi ka magi woli ba test tori ba ki watli ba chi ka min janna ka computer amda tongan ba sob go yaram da madu mi ching moi ba ching ji inkat tan semaga pi ba hearing aid makhalama lai digital programming hearing aid ana machi upadi adum kanare hoi machine yamna kupthana doctor no hujiki haiba frequency haiba si akoi gi yamna line na akoi na khangba yaba si akoi gi khon se yamna tapna di masi hobo yakpa gi thoina natana akoi gi khara anemba se akoi gi don ama thinbaga adagi akoi gi siren ama khongbaga machigi leiriba dumaina tawdan mane single tone haidi dona de dong ana yaiba de single tone ni ko aduga akoi na wahai ama haiba se understand tawri si akoi ki frequency yamna mix tawri ba wahai ama da aru mayang je sanaraga chak charabara haisida are mawang yam leiri ba machi ki responsible wa frequency singje loina present tawgada ne phajana ta ge kar hena kupthara ke hairaga dinga saigi lampakta test to budugi mohta digital programming hearing aid hairi se aduna magi kadai dano mana tari sina anemba frequency sing du tabra awang baduna maraki kari nanthokre adu karam bada menka kada ke menkhalaga di magi level am da thamaga di normal da adum awat da menjalaga di hearing sigi mathang da huji saigi kesampat ki ibo yaimana ningsing birak pasi nakong da tin jangi ba che yana na tawgada ba che akoi gi UV thau gumba non irritative oil hai ko mustard oil ga di yamna irritation thoi aduna UV thau gumba yum da leiraga di sahalaga mahi langtho alaga wari sahalaga kitang ingda alaga adum happy ba yani kai no da tin sing do maduna chor phulaga chidoi ni chapoket toraga audai di hospital da bu pure ayaba mafam da loktok pa yare ko audagi naton da toraga di madu yubi thau chu haijan ba da chiraroi magi rumi oiba yamna jaga du yamna leibani na madu chenthok chenjin tawdana kaino tawrani aduna athuba mafam amda chalaga madu khulai ki mapana lokthokpa yare adu ngachai kaino ki ju ngabe magi ju haijawra adu takpio ngabe magi tu di akoi ki machong du na ne yarom dagi lokthokpa chu yararoi ba chappaga madu di kanagumba adaida akhangbam le ti magi trekya chor honbam chi da makhulama chalawno phaladam ne ba slit tawradam ne ba ado kanagumba khara thongna phabam le ti blade na slit tawraga adum adu da holalaga aduna ngaktang hospital jawba de management da tawbi yarga
कोना operation तौरका ngabi madudi lawthokpa yani hoi aduna akhoina di madu hek tawbada training chaludabani na hoi ki rani hoi phone call amta lokhachage hello takpiu ming lefam takpiu adu mathang makha chathajarakpada ahan singda na taraktabagi sisu yam common oi doctor aduna ahan gi se karamba chahi matang sidagi na tadabasi ayambana hobage ahla sidai chahi kaya si koigi some dividing line am leibra mane chahi ji 70 aba bhai moje ko chahi humdra gi mathak singse sai digi di tadabasi haurani laibu phaba kharana dum tabasu yawi ko mane masi ishorna kaman oina sensa choina thibada tadabana namadoine humdragi mathak singse masi ishorna kari gino taraktrise ahloraga masi da koigi responsible oriba cell mayamama masagi electrical impulse oina chatkadaba cochlea dagi horaga magi track audagi brain jaga ahumsi yaunana ba chatliba magi message puriba mayam singje sondarakpadagini message receive tawriba amadi transmit tawriba mayam singje aduga a brain da sumatu amuk impulse receive tawdoini hairiba jaga ani ahumsi da sonba leibadagini aduga machi adum khara adum ngasagi aina hajariba makal ki hearing aid singje hello takpiu ming lefam takpiraga wahang hangbiro Hangabuk soro wang ma part 1 digi lai sam hamanta takpiu hamanta ngasi gi thangiri bu topic shi da sai digi expand ha gi ta jere do ai shi oza gi thang thum de leje bani no akoi gi election gi expand ko na yam hauna class manin da ngang ku ti ta na bai na ngang ma tam da shi yam kui na ngang shi na di na ta da bu gi percentage shi wang na lei da ya bu gi shi de lei ka sen tang khang din da ki tang pok tam de pi bi da he na ngai je ni doctor Pani. Wajagi wakando soire kaishu kaide madudi satada ngangba khotpagi khonjel dogi ton dogi magnitude tuna na kongda kaishu chola oi hajariba hoi khanauda nongauda khara asoiba yaurogadi khangdre ko ado na kongda di asoiba kaishu leiroi chingna birno hoi aduga hujiki chahi yam khalakpagi na taraktabase doctor masigi si layengaga hanagumna dum tahanba yabra ngasagi sondhara iba doctor na haibiriba signal pugadoriba lambi paringdo madugidu amuk kankhalhanba yabra mado hidak lang thakti pina yadubu thoidongna fruitful oide ko oide ba the percentage khara bau nungai ramaga percentage yobungamde adagi hearing echo adum season araga magi lifespan sidi yam drabanina ko adum hairiba hidak khara odagi device tuga pullaga adum maji adum matam adum hangi matam je nungai na lena na bagi policy ni adu di hearing aid of obama season adagi vitamins khara toroga phone call amta lokachage hello aduga masigi si koina sahi yamakpagi simadi singli nauri sondarakpa duga magi pugadoriba lambi paringdu sondarakpagi matakpire duga masigi si aikoina kitang mangjauna na haiba tare anaba khuding maki aikoina he hangjabasi masi ngakthokpa yagadra na tadabase ena hangjaba aduna swai da ngakthokna prevention ki point je akoi gi machada symptoms lakti ga di aije tadawi chang do normal oringai da lakadra haiba chidi kana chu kaya tawna te ko ado mangon da tada bagi laina chi lakadore haiba ti signal oina akoi ki nakong ngang bagai to madu gumba do kharga yaurak pa yai hana ko ngawba nakong ngang ba laina kharada adu gumba na hana mangjawna na laga ko na tada bagi chi degree je sumwang khalak ba hello takpiu ming le from takpiu kyang go digi arke open arke takpiu so tenoni imachi around 70 ideas kum sura bada doctor gi advice gi hearing is siena baneba adamana su ikai bara kai na isi siena da ba sino ji ya da ba aduna oidoira bp ni sing badi dum normal wara handak si pokha ga sum marak marak ngaw yen habang khol yaw ba da masi medicine gi doctor rom de sakadra ent gi jahani gi engadra sintang am trai na khamjening
मधु ENT की थबंग ने मोइना ENT न तौगदबनी हियरिंग की मतंग से अदो इमादो लेंग खोटपंग मगदी कोई की कइनोद ऑडियोलॉजी समगी मनाक्ता नत्रगा हॉस्पिटल द पूरगा नत्रगा प्राइवेट तसु याम लेनरे अदुगा ताबगी मेजरमेंट अमतंग तौबिरोको तेसे तौरगा ngachagi ahal loiramni na ngachagi nap tadaba nap ta sokpai du makhal da choi oiramani audaki di akoina takjagi ba hearing aid afaba digital type to adum season na biro aduga guli khara vitamins khara doctor ka tanaraga saraga di adum imagi kaino do ko ka ngauri sing se adum adu ko kawdi guli na dum control ta ho yai hoi Sigi tadab sigi su kharab su du mari leina bra doctor on leina ba yawe vestibular part so adi ko ngawe leina kharada ani mak to ba yawe to phone call am takam yeng chik hello tapiro ming le fam tapir ga wang hang biro nel ku ti ngong ngong le tapio manglem tapio ko ji na tadab je ahoy magi ko hearing je na thana je mari mari doctor na pi kirina hat do marol abom de khand masi kai menang gi wo jana starting to tabim hoi hearing aid si hapaga su kana base phang phang da ba hai si kali oi doi no doctor hearing aid se hapaga kana ba phang de hai je ngasai gi hearing aid si da yamna low quality oi ba ma oi rab jala natraga ngasai gi ma ngon da investigation phajana tawira bra ma tu da nakong tadabadu karamba makalgino haibadu doctor na takpirokpa hearing etuna sanana chigi makangi chi hearing eti chijina haibagumba ma taura abajala haibadu ongtang yengminna ba ma di changbran kalle oi duga losilakpas da doctor gi maki digi miyam da na tadaba haibatu wongchi nungai taba ma oibani na masigi matang da kari paujel pibini miyam da cheksil thaurang adagi karigumba tadaba si thengnaragadi kari to hon bining bana ching batakpio na tada ba je akoi gi pokpada gi angang da kaino tori ji survey ama tori ba koli ba test tori ba mayam ching ji yamna important oi ba port amani machina angang gi hogolak gi quality of life sida yamna chon ba magi macha da psychological amadi magi performance atai da chokhi ba maramna akoi gi chap chana angang oi ringai da gi matik chana na doctor singa khanaraga chapchaba laying chathabana chungani karigumba aruba device hapko taba oiraba chu device to hapiraga mabu koiki normal oina tahalaga magi life achi pukhalakpa si aduga ahal loiraba kandana koi na tadana leiba haiba si yamna nungai taba pot amani machi yamna kainoda tinarakwa marup mapang mayam tinarapada mangonda yamna nungai jadaba magi mathamoi chokwa pokwa pot amani aduna machida magi mayum makai ki macha machu chingna phajana center da puthokpiduna test nong tawiraga chapchaba hearing aid hapiraga machibu tana naba hona ningi na itumje yam nungai jere na tadaba amadi mastagi ngathok naba pambai singi matang da Bavina Hospitals ki consultant ENT specialist oina lebiri ba Dr. Sanjarambam Raghumani langbiraktan ofum kya takpi khiba Dr. Buthaga chari